Online Manipur YouTube channel as being very mayam pum nung pum kana taram nok seri han badiam Maru Oiba paw am update thamjage lenga ke thing balai basum yu listing ke ana kangbai paw thumjin khre security forcing na tiar gas ka pada paw mi ama yawn mi yang khairom asok apan nang khre hairi lenga na thing ba thamla basu ngasi kokomi na lauthoki bagi matung ina kokomi gi coordinating singna lusing duna manipur gi tongan mamphum ka dagi lakpo mi lising ka yana Phougakchao ikhai tamna central forcing na khariba barricade sing lauthok na ba thomji lakre miyam sing tan khaina ba khonna ba central forcing amadi manipur state forcing gi mai kai dagi tear gas rubber bullet sing ka pada mi ka asok apan nangkhre Phougakchao ikhai da buffer zone haina thamduna central forcing na yamla ba barricade sing khajin duna thambadagi miyam sathok sasin tawbada apan ba oibadagi agas kuntra phaw lauthok na ba mari lene sing da khangan khrabasu lauthok tabadagi kokomina miyam ga loinana barricade sing lauthok lagani haina khanghan khibagi matungina pamdaba thodok thok tana ngasi ayu angan badagi hauna central forcing RF amadi state forcing na kan bamong da ngak senduna laiki loinana curfew phaw thamjin ki lenga ke athing bolai basu ngasi ayu kokomi gi coordinating sing amadi manipur gi tongan mumpham ka adagi lakpa miyam na barricade sing lauthok na ba thumjilaki miyam adu police ke mai kai dagi sangsi laktana ba khangalaki makhata na kokta ground miyam ki oiba mifam pangthoki mifam aduna hana Phougakchao ithai phawba khungjung sangsin gani hairam badu kangbai de leiriba mitei tariba khul sing phawba sangsin na ba warep loba galoina na miyam adu kangbai tamna sangsin na ba honaki state amasung central force ke mai kai dagi sangsin danam khangal ba suma sing yam laba miyam aduna nam khairak padagi security forcing maning hankibaga loinana Phougakchao ikhai thongkhong phawa sangsilaki kangbai bazar yoram dai phagak ikhai thongkhong hendorak pada makhata na sangsilak tanaba central amadi state force ke mai kai dagi khangan baga loinana tear gas amadi rubber bullet sing kapsilak pada NIA gi cameraman ama yauna punna nupa nupi yang khairong gi mathakta asoka pan nangki asoka miyo sing ambulance ta puthok tuna manak nak pa district hospital sing da pukhatuna first aid piki mafam adu da yamlo miyam makhata na sangsilak pa lab 3 ngasi khongjing adu da saruk yakhiba kokomi gi coordinator Jitendra ningom bana hai central forcing na khaduna thamliba barricade sing agas kuntra phaw da lauthok na ba khanghal labasu lauthok tabadagi kokomi na hairiba barricade sing asi lauthok na ba hotna bani adu ngasi ahan bagi oina Phougakchao ikhai tamna sangsin ba hairam badu kangbai phawa taksil lagani masi kokomina lobo warep nate miyam na lobo warep ni haina sum hangna phungduki adago mathangi update asina MANIPURDAGI KUKISING separate administration gi mai PAKNABAGIDAMAK KUKI MLA tara MIZORAM gi chief minister galoina na MIFAM PANGTHOKHRE MANIPUR gi apun ba saktam thugaiduna MANIPURDAGI separate administration gi dabi tawriba KUKI MLA tara na lusing duna KUKISINGI CSO singi leader sing amasung susat nariba KUKI lalhoba sing yauna ngasi MIZORAM gi chief minister una duna Maru Oiba MIFAM ama pangthokre MIZORAM gi chief minister Zoram thanga na chair lau duna pangthokiba MIFAM adu da KUKISING MLA haibade tengnopan AC gi BJP gi MLA gi led pau haukip kangpopi AC gi BJP gi MLA nepsa kipgen cycle AC gi KPR gi MLA Kimio Hokip Hangsing Saitu AC gi Independent MLA Haukholet Kibzen Tipaimuk AC gi JDU gi MLA Nur Sangnur Sanate Henglep AC gi BJP gi MLA Lengjamang Haukip Surasanpur AC gi JDU gi MLA LM Khaute Saikot AC gi BJP gi MLA Paulin Lan Haukip Amadi Singhat AC gi KPA gi MLA Chinglung Thang na Sarugyaki hairiba mifam adu da KUKI gi MLA tara asitana tana suspension of operation susat nariba KUKI lalholub sing gi lusing ba sing KUKI gi civil society organization na singba lusing ba kaya so Sarugyaki mifam adu da KUKI sing gi mai kai gi MANIPUR gi separate administration ama taliba asi mai pak na ba MIZORAM lenga ki mai kai gi su pangba ya pamating pangbiyo haiba wafam phongdoki MIZORAM gi chief minister Zoram thanga gi mai kai dagi su KUKI sing na taliba kungthang asi mai pak na ba pangba ya pamating pangani haiba gi thajaba piki loinana mifam adu da saruk yakiba KUKI sing gi MLA tarana maru oina thamkiba wafam di me ahum dagi hauna MANIPUR da KUKI amasung mitei community ani gi marakta sa thurukliba irang asi MANIPUR dagi KUKI sing gi oiba tongan ba separate administration ama thamba haibasini maduda demand asi phangdri fawa khungjing chengsin kani haina sum hakna phongdoki aduga mathangi update asdi kangbai gi get nupi singi undergarment thetuna protest tawgani haiba joint students body gi thawng yaning de council
lamka da base to joint students body ka lup asina ngarang thoki beseron adu da palliba warol surasanpur amasung bisnupur district da lon nabak kangbai yauna atai mafam sing da ahen ba khulai season aduna amadi kangbai get nupi ki under government thetuna protest to bagi thawong asi cookies jo community ki lup ama oiriba world cookies jo intellectual council na condemn to behind organization asigi IPR secretary Songmang Lufeng angna hairi serol asina makhata ribadi ngarang tang manga da joint students body lamka gi serol aduna palliba warun sing da kangbai lolphai bunglon phoijang gothal phaisang bung songda mulhoi maulung amasung laika gi mafam sing da leiba volunteer sing da license gandagi handoktuna ahenba nongmai season aduna mitai gi mayakta torbung village da khulai season agani haiba amadi kangbai get nupi gi under government thituna protest tawgani hairibasi council asina condemn tawi hojik oiri beirang asida mitai sing da khut hanbada lugani cookies jo kangbu sing di santi pami makhoina tawgodori ba thabuk asi sawgatte joint students body na press release thokpada makhoi yaude makhoina cookies jo community gi mahut sinbasu yaroi haina su phongdorgli adugo mathang gi update asi EGI gi team amada manipur police na FIR panbagi matang da supreme court ta khannakhre editors guild of India EGI gi fact finding team amada manipur police na FIR amma register tawrakhibagi mari lenena EGI gi team amana ngasi supreme court ta file tawrakhiba wakat amma khannaba da supreme court na ayaba pikre EGI gi maikai dagi pikhalakhiba case file adu chief justice of India device Chandrachud amadi justice Manoj Mishra gi bench ta khananaba pokhalakibani loinana bench adu da EGI gi petitioner adu da mathau taba document sing sem saduna thamnaba khangankhre panbaya badi hojik ki amadi mitai ani gi marakta thokliba thamari fajilaglaba irang asi mari leinana EGI gi miyoi ahumna saba fact finding team ama semlaga thijin kiba ka loinana madugi report hau kiba tang ani da lan khalakibani punna lamai kunga mari panba report adu da palliba wafam sing manipur lengang na semjin ba aran bang haktani hairaga loinana hairiba EGI gi fact finding team asigi mathakte FIR lokhatkibani hairi video sing bibagi damakta mayam pumna pom kana thagachari anau update ki damakta nungsi video channel asabu subscribe to biramu thank you so much